get the name of Saskia W, please. ꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯗ ꯌꯦꯡꯕꯤꯔꯤꯕꯁꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯂꯩꯕ ꯊꯨꯝꯈꯣꯡ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯌꯥꯝ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯃꯐꯝꯗꯨꯅꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯎꯠꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯊꯨꯝꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯔꯝꯗꯝ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯗ ꯂꯩꯕꯅꯤ ꯑꯗꯣ ꯃꯃꯥꯡꯗ ꯇꯣꯏꯅ ꯆꯠꯄꯗꯤ ꯉꯝꯖꯗꯕ ꯑꯗꯣ ꯉꯁꯤ ꯂꯥꯛꯏꯉꯩꯁꯤꯗ ꯃꯌꯥꯝꯒ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅꯁꯨ ꯅꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯕ ꯊꯨꯝꯈꯣꯡ ꯃꯐꯝꯗꯣ ꯑꯃꯨꯛꯇꯪ ꯎꯠꯄꯤꯔꯛꯑꯣꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯀꯃꯦꯟꯠꯁꯤꯡꯗ ꯍꯥꯏꯕꯤꯔꯛꯈꯤꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛꯇꯪ ꯎꯍꯟꯖꯔꯛꯀꯦ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯈꯔꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯧꯖꯤꯛ ꯎꯍꯟꯖꯒꯦ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯊꯨꯝꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯊꯨꯡꯐꯝꯒꯤ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕ ꯃꯐꯝꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯁꯤꯀꯣ ꯊꯣꯡꯁꯦ ꯑꯝꯇ ꯂꯥꯟꯖꯒꯦ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏ ꯁꯤ ꯃꯌꯥꯝꯗ ꯑꯝꯇ ꯎꯍꯟꯖꯔꯛꯀꯦ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯣꯏꯔꯨꯁꯦꯅ ꯂꯥꯛꯆꯕꯅꯤ ꯃꯐꯝꯁꯤ ꯌꯦꯡꯕꯤꯌꯨ ꯃꯐꯝꯁꯤ ꯌꯦꯡꯕꯤꯌꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯜ ꯀꯥꯔ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯁꯨ ꯌꯥꯝ ꯀꯟꯕ ꯖꯒꯥꯅꯤ ꯎ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤ ꯎꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄꯅꯦꯕ ꯁꯨꯃꯥꯏꯅ ꯀꯣ ꯑꯣꯀꯦ 시시 저we 싱 도구자 가도 저 전실로 담배 아니 말이 말에 나타나요 시면 라이프 좀 보이봐 뭔가 우시다네 이신게 담는 이우데비다 우발시다 이신 어드네 공건 가 레이바 지고 싱시 좀 토어 레이바니 어드네 싱 돈나기네 마시고 싱시 저 거는 테스트 오면 담다 마시벨라 약 그게 그거 좀 레지 마시벨라오네 숏 마사암네 ꯊꯨꯝꯈꯣꯡ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯁꯥꯃꯛꯀꯤ ꯂꯝ ꯍꯩꯔꯣꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯕ ꯅꯤꯡꯉꯦꯜ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩꯕꯅꯤ ꯊꯨꯝꯈꯣꯡꯁꯤ ꯃꯁꯤꯗ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯊꯣꯛꯏꯁꯤ ꯑꯩꯈꯣꯏ ꯊꯨꯝꯒꯤ ꯀꯩꯅꯣꯁꯤ ꯆꯥꯡꯁꯤ ꯐꯪꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯎꯅꯤ ꯎ ꯍꯧꯔꯝꯕ ꯎꯅꯤ ꯎꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯤ ꯃꯥꯒꯤ ꯑꯍꯣꯕ ꯂꯩꯔꯤꯁꯤꯗꯒꯤ ꯊꯣꯛꯄ ꯏꯁꯤꯡꯅꯤ ꯃꯌꯥꯝꯇ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣꯗꯤ ꯎꯠꯂꯣ ꯁꯤ ꯊꯣꯛꯏꯕ ꯏꯁꯤꯡꯁꯤ ꯌꯥꯝ ꯉꯛꯄꯕꯅ ꯁꯤꯒꯤ ꯎꯁꯤꯒꯤ ꯃꯇꯥꯏꯁꯤꯡꯁꯤꯗ ꯑꯃꯠꯇ ꯏꯁꯤꯡꯁꯤ ꯐꯥꯎꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯆꯨꯝꯊꯣꯛꯄꯒꯤ ꯀꯩꯝ ꯂꯩꯇꯦ ꯄꯨꯡꯀꯪ ꯀꯪꯉꯤ ꯁꯤ ꯃꯇꯥꯏꯒꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯀꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯝꯇ ꯂꯩꯇꯦ ꯌꯥꯝ ꯑꯉꯛꯄ ꯑꯃꯅꯤ ꯁꯤ ꯑꯗꯨꯅ ꯁꯤꯗ ꯑꯃꯒ ꯂꯩꯔꯦ ꯃꯐꯝ ꯑꯍꯨꯝꯅꯤ ꯂꯩꯔꯤꯁꯤ ꯁꯤꯃꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯆꯦꯛ ꯅꯣꯟ ꯆꯟꯕꯤꯔꯒ ꯊꯝꯕꯤꯈꯤꯕ ꯁꯤꯃꯗꯤ ꯎꯅ ꯁꯤꯒ ꯃꯇꯥꯏꯁꯤꯒꯗꯤ ꯎ ꯅꯠꯇꯦ ꯏꯁꯤꯡ ꯊꯣꯛꯄꯗꯨꯗ ꯇꯣꯉꯥꯟꯅ ꯍꯩꯔꯒ ꯆꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯏꯒꯤꯁꯤꯃꯗꯤ ꯃꯌꯥꯏꯒꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯎ ꯑꯣꯏꯅ ꯍꯧꯔꯝꯕꯗꯒꯤ ꯎ ꯌꯥꯝ ꯆꯥꯎꯕ ꯎꯅꯤ ꯎꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯏꯁꯤꯡ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯉꯛꯄꯅꯤ ꯃꯁꯤ ꯊꯨꯝꯈꯣꯡꯁꯦ ꯑꯅꯤ ꯁꯨꯔꯤꯕ꯭ꯔꯥ ꯁꯤ ꯅꯠꯇꯕ ꯊꯨꯝꯈꯣꯡꯁꯦ ꯁꯤꯒꯣꯡꯗꯁꯨ ꯑꯃ ꯂꯩꯔꯤꯌꯦ ꯁꯤꯒꯣꯡ ꯊꯨꯝꯈꯣꯡ
ꯌꯥꯝ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯔꯥꯎꯟ ꯑꯀꯣꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯂꯣꯏꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯏꯁꯤꯡ ꯂꯣꯏꯅ ꯊꯣꯛꯇꯨꯅ ꯂꯩ ꯃꯐꯝꯁꯤ ꯃꯌꯥꯝꯅ ꯌꯥꯝ ꯌꯦꯡꯕ ꯂꯥꯛꯅꯕꯅꯤ ꯑꯩ ꯂꯣꯛ ꯐꯖꯗ꯭ꯔꯤ ꯃꯌꯥꯝ ꯂꯣꯛ ꯑꯗꯨꯕꯨ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯖꯒꯦ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯆꯕꯅꯦ ꯏꯃꯥꯟꯅꯕꯁꯤꯡ ꯈꯔꯁꯤꯒ ꯁꯨꯝ ꯂꯥꯛꯃꯤꯟꯅꯖꯕꯅꯤ ꯉꯁꯤꯁꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄ ꯉꯝꯖꯔꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯗꯤꯁ ꯏꯁ ꯗ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯃꯐꯝꯁꯤ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯣꯏ ꯌꯥꯝ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯁꯤ ꯏꯔꯝꯗꯝꯁꯤ ꯂꯩꯁꯦ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯕ ꯂꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕ ꯀꯌꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯗꯁꯨ ꯂꯩꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯩꯅ ꯆꯠꯄꯁꯨ ꯉꯝꯗꯅ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯐ꯭ꯔꯦꯟꯁꯤꯡꯁꯤꯒ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯉꯁꯤ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯑꯗꯨꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯁꯝꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯑꯃꯕꯨ ꯉꯥꯏꯃꯤꯟꯅꯁꯤ ꯊꯦꯡꯛ ꯌꯨ